Arambai News Guwahati Manipuri Pao Tabari Sing Bu Han Han Maktada Chingangbam Sujitrani na Kurumjari Hosing a Sigi Samlapa Mariba Pao Sing Lowirasi Assam da Mikhal su loishin kre COVID su mara tarakle adubu ngasigi Assam gi rajniti da yamnamag angakpa moina Mikhal gi result laukthok tringai mamangdagi BJP na horse trading torokani ki pedagi Grand Alliance na makogi candidate sing Assam gi mapanda puthokhinaba hotnarakli Sagol alonba sida AIUDF ki sagol laikidanaba candidate taranipan ngasi Guwahati thadokre Indigo gi Guwahati to Jaipur direct flight ta AIUDF ki handak leb kiba miret tarataret ka loinana Congress ki mireb kharasu Jaipur gi 5-star hotel Fairmont Resort ta thungkre haiba thajaba yaba pawamana hairi Congress ki candidate singsu yamna thunamak Guwahati thadoklaba yari nakalamaromda da BPF ki mireb singsu Kokrajhar da kausinkre Asumna angang unadringai nahong sembagi moongda Grand Alliance ki mireb sing cheksina mafam amada losinduna yoktuna tasinduna thamgadori AIUDF ki mireb sing di Dubai da phawba pubagi thorang lai hairi asumna mai pakani mai pakloi haibasu mayek singna khangdringai numit kuntaruk kuntaret ni asi losinduna thamgadori basi kayamuk yamna cheksinbagi thorangno loinana makhoi gi candidate singi integrity gi mathakta chingnaba amadi thajadaba lei haibadu mayek sengna uthokchabani haibayai Dibrugarh University ki Students Union gi mikhal loishin kre mikhal asida asu phibam thina maithi ki baga loinana ikaiba nangkre haibayai President Vice President amasung General Secretary gi Pham ahumak independent mireb singna laukre Tata Tigi APPL gi head office Kolkata da pukhragani me amagi manungda employee sing chatnanabagi hairakre panbayai Tata Tigi bagan kun hena Assam da leibani aduga West Bengal da di mari khaktamakni phibam asida Assam dagi head office sing puthokiba haibasi Assam gi naharol sing thabak phangbagi lamda akaiba kya lakadori bani Atsunasu masigi mayokta protest tawgani harakibaga loinana civil loop kayanasu protest tawgadori aduda sunatana alpha gi maikaidagi su tatati gi mathakta warning pirakibaga loinana cha company singda Assam gi naharol singbu mapungoina thabak pigadabani natrabadi cha bagan sing Assam da leiba yaroi warning tawrakrabani Kaziranga National Park da tourist sing puduna chatpa gypsy ama ikhang khangaudana mai chaklakpadagi tourist sing samnada hinghore Kaziranga koiba lakpa tourist sing asigi manungda Bengaluru dagi taruk yauri Ngase mapandagi lakpa flight passenger taruk COVID positive oiramkhre Kamakhya railway station da so passenger ama COVID positive oiramkhi mahak Mumbai dagi hozai da lakpani Layong utpa COVID anabasi Kala Pahar COVID hospital da thaki asumna mapandagi changlakpa passenger singdagi COVID hena sandorakpa yabagi akiba leirakpaga loinana tongan mafam kayada COVID positive phanglakpa asina Sonapur Kala Pahar COVID hospital singtanatana MMC COVID hospital Ayurvedic hospital amadi Singimari hospital COVID anabat thabnanabagi sem saba loikre Airport amadi railway station singda tangai fadana COVID test amadi screening tauri adubu Kala Pahar hospital gi director gi wafam matungina handak hospital da lakliba COVID anaba ayambana layong uttaba singne anaba ayambana makhongna thongna masana laklaga admit taurabani haiki chairaga sida Duliajan da nomta da miyoi taret amasung Sonitpur Charidwada miyoi ama positive oirakhi kharani mamangda Bengaluru dagi mayumda halakpani Dubri dasu COVID ki phibam hengalakpadagi dhara chamagani phumari thamjinkhre lamding kendriya vidyalaya da mairoi ani COVID positive orakpadagi ngasidagi school asisu thingjinkre adubu COVID ki akiba phangna hengalakliba maragasida asmis singi thawai oiriba bihu pangthoknabagi sem sabasu adumak leptana chathari Mikhal gi matam da lengangna su bihu pangthokhangani haibagi ayaba pikhibanina bihu gi oina tonganba COVID SOP ama thorakre Anoba SOP asigi matungina bihugi thoram numidang pung 13 mamangda loishingadabani sinli langliba masung volunteer sing thoramgi numit humni mamang amadi thoramgi numit humni matungda COVID test tangai fadana tawgadabani bihugi harau kumai pangtholiba mafam adu maikai pnamakta hangdokadabani madugi changpham amadi thokpham singsu masing yam hangadabani miyam pundringai amadi bihu matungda mafam adu sanitize tawgadabani amadi bihu yengba lakpa singsu thermal screening tangai fadana tawgadabani hairi Maraksida Maligaon NF Railway gi headquarter da additional DG na pawmishing da wangang leduna
ट्रेन सर्विस टी लेपगी वाफम लेते ट्रेन पैसेंजर खुदिमक मास्क उपकदबने उपतबसिंग फाइन थीब तागनी तोंगा थाजबिगनु पैसेंजर सिंग नमी पाइनिंगाई थुदोकपा लेते हाइरखी अदुबो मथौ ताद्रबदे ट्रेन दा यारिबा मखै चथोक चसिन तौबिगनुसु हाइरखी सिंगरबोन फुटबॉल एकेडमी न सिन लांगबा अहानबा गुरुमयुम बृंदारानी शर्मा मेमोरियल नाइट ए साइड ओपन फुटबॉल टूर्नामेंट इंग्लिसिंगनी कुनमाथोय ngasi सिंगरबोन हाई स्कूल की सानाबुंगदा हौख्रे हौदोकपगी थोरमदा सिंगरबोन फुटबॉल एकेडमी की प्रेसिडेंट CH मोहन सिंह ना मयाई तांगबलदा सिंगरबोन GP की प्रेसिडेंट देमा खान ना चीफ गेस्ट लोइनना डोनर मेंबर प्रोफेसर जी नरहरी शर्मा स्कूल असिगी मैनेजमेंट कमिटी की प्रेसिडेंट वाई नदिया चांद पोथारब हेडमास्टर P राजेंद्र XAP मेंबर यू चौबा मसोंग सिंगरबोन हाई स्कूल की हेडमास्टर जमालुद्दीन ना दाइसा फमखी ngasi hogdokpagi match ta Singerbon Football Academy A team amadi RCC Binakandi Part 2 team animakna goal ani chanduna draw oikhi ningsing bayai tournament asi haukiba January 8 da leikidrabi Gurumayum Ongbi Brindarani Sarmabu ningsing boina maki mapuroiba Professor G Narahari Sarmana kachaba tournament ni टूर्नामेंट असिदा पुन्ना टीम तरानी थोइना सरुक यारी हाइना एकेडमी असिगी जनरल सेक्रेटरी TH सरत कुमार न थादोरकपा चिरोल अमना खंगहलकली मणिपुर लेंगाकना इंग्लिसिंग अनि तरा तरुकता एप्रूव तौख्रबा मणिपुर की एडेड कॉलेज मंगा हाइबदि नावरेम बिरहरी कॉलेज खुंद्राकपम ब्रावती कॉलेज मयांग इम्फाल रॉयल एकेडमी ऑफ लॉ ओइनाम मांगोलगानबी कॉलेज निंगथौखोंग अमदि कुंबी कॉलेज की सिंताकपसिंगना था कुंतरुक तोलोप फंगदना लैरकली मसिना एकेडमिक एटमॉस्फेयर दा अकाइबा थोखंदुना महैरोई सिंगी राइट मांगलकलिबनी महैरोई खुनाइगिदमक देसामना खोंजंग चंगसिलगनी मसिगी अफा फता लेंगाक अमदी जीविना पुफम थोई सिंताकपा सिंगी तोलोप अथुबदा फंगनगदबनी हाइना महैरोई लुप देसामना दाबी तौरखरे जिरीबाम की कदम तलादा लैबा जिरी कॉलेज की ऑडिटोरियम हॉल दा सेंसिटाइजेशन प्रोग्राम ऑफ नेशनल एजुकेशन पॉलिसी इंग्लिसिंगनी कुन हाइबा थोरम अमा स्टेट प्रोजेक्ट डायरेक्टरेट रुसा मणिपुर अमदी जिरीबाम अनिना खुसमनदुना ngasi पांगथोखरे जिरीबाम डिस्ट्रिक्ट असिगी अमता ngaraba कॉलेज जिरी कॉलेज की प्रिंसिपल इंचार्ज लौबदा सीनियरिटी बेसिस ता खनबियु हाइना जिरीबाम दा लैबा महिरोई लुप अहुम हाइबदी एमसु देसाम अमदी KSO ना प्रेस ता थादोरकपा चिरोल अमना खंगहलकली जिरीबाम की अमता ngaraba जिरी इमा कैथेलगी इमा लाइरेंबिगी संगलेन ngasi अयुक हौनबी मतुंगिना जिरी की सोशल वर्कर नामेराकपम बुधचंद्र सिंह ना उरेप उयुंग तमख्रे मणिपुर स्टेट फिल्म डेवलपमेंट सोसाइटी न सिनबा चही अमा चुपना पांगथोकदबा मणिपुर सिनेमा की गोल्डन जुबली सेलिब्रेशन मणिपुर की CM N बेरना ngasi मणिपुर स्टेट फिल्म डेवलपमेंट सोसाइटी की ऑडिटोरियम दा हौदोखरे डिप्यूटी CM Y जॉय कुमार सु सरुक याखिबा थोरम असिदा आर्टिस्ट सिंग दसु चीफ मिनिस्टर की आर्टिस्ट सिंग की तेंगबांग हाबदि CMAT खुसिनखी मणिपुर की अहानबा SN चांद सिने आर्काइव्स म्यूजियम सु CM ना हांगदोखरे जस्टिस फॉर सनातोन अथोकपम खुराई थांगजम लेकाई की लमजिंग मखादा सनातोन मिशीगी असेंगबा लंगला लंगजिल पुथोकपियो रिम्स की डायरेक्टर अमसुंग वार्डन सस्पेंड तो हाइना चंगसिलकलिबा खोंजंग मखा चथरदना ngasiso ayuki pung 8 dagi इम्फाल उख्रुल लंबी अमदी खुराई सलानथोंग लंबी थिंजिनबगी खोंजंग चंगसिनखी मणिपुर की ओइना लागलिबा अप्रैल की तांग 13 13 फाउबा मास वैक्सीनेशन कैंपेन चंगसिलगनी हाइना मणिपुर की CM N बिरेन ngasi लाउथोखरे वैक्सीनेशन कैंपेन असिगी मचाक मथुम पुंबा प्राइवेट हॉस्पिटल याउना हेल्थ केयर यूनिट सिंगदसु चपचाना हांगहनगनी हाइरी स्टेट असिदा चही हुंफु मथकी मियोइसिंग वैक्सीन कापगी चांग यामनमक नेमली चौराकना लाख 3 लोम लेबगी मनुंगदा लिसिंग अनिमुक्तना वैक्सीन कापता ngairi मरमदुना मास वैक्सीनेशन की थौरांग असि मियाम अया पुंबा कापथोकपिनबा CM ना हाइजरकली शिलोंगी सेंट मेरीज हायर सेकेंडरी स्कूल दा क्लास 6 तमलिबी नुपी मचा मा कोविड पॉजिटिव बरकपदगी स्कूल अथॉरिटी ना ऑफलाइन क्लासिंग सस्पेंड तौखरे पदबयाई ngarang स्कूल असिदगी मीटर चनी मुक्तंग लापना लैबा शिलोंग कॉलेज ता मियोई अमा पॉजिटिव ओरखरबा मतुंग स्कूल असिदसु कोविड पॉजिटिव ओरकपदगी एरिया असिदा मिपाइनबा अमा हेंगलकली खना निंगाय अमना हंदकता चीफ सेक्रेटरी ना कौबा मीटिंग अमदा कोविड की ओरकलिबा फिबम असिना स्कूल अमसुंग अतै एजुकेशनल इंस्टीट्यूशन सिंग थिंगजिनबगी वाफम असि खनदबा यारोक लोइदौरी हाइख्रबने चेरगसिदा नेहुनसु
online classing oina adumak makha chathagani lauthorakre Haukiba pung kunmari sigi manungda awangnopugi state singi manungda hauzik phawda ngasi gi oina COVID-19 positive oibagi report lakraba state singi manungda Tripura da kunthani thoi Manipur da tarani thoi Arunachal Pradesh da ani Meghalaya da nipuni thoi Nagaland da taret amadi Mizoram da ngasi kuntha taruk phangkre amadi Assam da ngarang COVID ki anuba positive case chani ga nipu manga phangki amadi COVID anaba ama laikhide tobutabu ngasi gi oina di Assam gi COVID positive oibagi report hauzik phawbagi oina di laktri ngarang phangkiba anuba case singi manungda Kamrup tagi chamaga kunipan Dibugar dagi kuntaru Kamrup rural dagi tarani thoi amsung Tinsukya dagi tara yauri Nakalamarom da hokiba pung kunmaris da punna miyoi lising kuni thoiga chanipan marfunipan COVID test tawkibani aduga ngasi gi oina di positivity rate na ngarangi oina positivity rate ase chada ama dasmik sino taret ni Panbayai ngasi Mizoram da su anoba COVID case kuntra taruk phangkiba sigi manungda handakta pangthokiba Assam gi assembly mikhal da duty tawrubadagi halakpa Mizoram police personnel tarani thoi yauri anoba COVID positive oikiba sigi manungda tara taretna Aizol district tagini Kolasip tagi tarani thoi Champhai dagi mari Lunglei dagi ani amasung Sersip tagi ama yauri loinana anoba COVID anaba singa sigi manungda kulhumdoi de tongan ba state sing dagi halakpa singni makhogi manungda tarani pana COVID symptom utpa singni asumna awanopogi state singi manungda COVID ki phibam adumak yamnamak sathirakli haiba yai amadi India da ngasi yoina hauzik phawda COVID ki anuba positive case lagamaga lising kunthama thoi chamaga humbutra hena phangkhre amadi COVID anaba chatruka humphuni thoi hauzik phawda leikidabagi paw lagli masigi manungda Maharashtra khaktadagi chahum supna amani amadi Maharashtra da ngasi yoina hauzik phawda COVID ki anuba positive case lising yankhai ni pan ga chamapan marfudra humdoi phangkhre samna lising yankhai mapan yaukre West Bengal da Assembly Mikhal gi mari suba tangka ki vote thadanaba hayengni Mikhal asida voter crore ama dasmik ama mangana vote thadanagani Kendra nipu mari da mirep chohum ga humbudra humdoina lamba tawnari masigi manungda independent mirep chamaga yankhai humdoi su yauri TMC amasung BJP gi marakta direct fight ni DD amasung dada gi maraktani DD gi khela hobe amasung Modi gi khela ses gi maraktani Jaragasida Home Minister Amit Shah gi mathakta Mamta Banerjee na pendaba kayasu phongdorakre adubu maraksida Amit Shah na de Mamta gi hanagi stronghold Bhawanipur da yumthong khuding da changduna vote khomba hauki Laibag asigi konung sahar Delhi da COVID ki phibam sathirakli COVID ki anaba layeng bada maroina thodang loduna lakiba Delhi gi Sar Gangaram Hospital da yamdrabada Dr. Kuntra Taret COVID positive oikre Panbayai Dr. Kuntra Taret mak vaccine kapagi ahanba tangkaki matamda vaccine shot animak kapkhraba ngaktani Dr. Singh asigi mild symptom lay aduga khara mana adumak hakchang nungairaktabadagi hospitalized tawkibani Dr. Kuntra Taret asigi manungda kuntrani thoina home isolation da lady aduga manga mana hospital da admit tawkre Laibag asigi Law Minister Ravi Shankar Prasad na Laibag asida COVID vaccine watle haikiba hanagi Congress President Rahul Gandhi gi wafam yakhidabaga loinana India da vaccine gi awatpa leite loinana Rahul Gandhi na hauzik phawba COVID vaccine kapthoktriba karigino hanglakre nakadamarom da center gi maigai dagi su hauzik su stock da COVID vaccine dose crore ani dasmik mari leire amasung crore ama dasmik mapan marina pipeline da lei haiki Hauzik Pao da Laibak nipu mari da COVID dose crore manga export tawkre hainasu center na phongdokhi Bihar Lengang na state sin bathungna ngasi numidang wairam pung 8 tagi lagliba April gi tang kuntra fawba dukan pumba thingjinaba laukthokre state asida lairiba dharma gi oiba mafam namaksu micham miyam gi oina thinglagani hairi School college amasung coaching institution singdasu lagliba April gi tang 19 fawba thingjinaba haiki Bihar gi CM Nitish Kumar na de state asida numidang curfew thamloi sengdokhrabane Britain gi Queen Elizabeth II gi maproiba Prince Philip ngasi ayuk Windsor Castle laikhidre Princess Elizabeth na Maharani oidringai chahi manga mamangda Elizabeth bo ingisinga chamapan nipu tareta Prince asina luhongki British Puari da mahakna longest serving royal consort oiki
Her Majesty Queen asina mahaki nungsijaraba mapuroiba leikidabagi pau yamnamak thamoi kaina laukthoraki. Panba yai Duke of Edinburgh Prince Philip hokiba Mars thada thamoigi anaba magamari linana tha amamuk layingduna leirakhibani. Aroibada ngasigi tentakpa maroiba pau khara. Assamgi Minister Himanta Biswa Sarma ngasi Tripuragi Tripureswari Mandira Chatuna Thongni Zakre. Manipurgi khwaidigi masing yamba tribe moriba thadau singna makhoigi khwaidigi chawba cultural festival hun pangthokre. Thomas pangthokre. Manipurgi MP amasung ningthau laisemba sana jawbana nongmai jingjingda pangthokliba chingoi urupagi laitingi oiba thoramda saruk yakre. Sana konungi maichou purel Professor NG Kangjia mangangsu thoramasida saruk yakhi. Andhra Pradesh CM gi machanupi na Telangana da anuba party ama launch tawragani. CBI na NIA court Sachin Bhaje gi dairi sing sinarakna ba hairakre. Jammu Kashmir da terrorist taret security force ki makhutta sikre. Sopian area da terrorist manga sikhi aduga Sopian area dagi nanthokuna chen kiba terrorist anina trial da hatkhi. Trial da sikhiba singi manungda Agu Lalholup ki chipsu yauri. Mumbai gi railway station taruk platform ticket yon ba thingzin khre. Gujarat ki maroi ba sahar sing da night curfew lok thokre. Chhattisgarh da weekend lockdown thamkhre. Lucknow Medical College ki oza nifu COVID positive oirakre. India da active case lakh thara yoshilakadori. Johnson & Johnson's India da trial thoragani. Single shot ki vaccine trial asina India ki vaccine drive da yamnamak chawna support tawgani thajanari. Russia gi COVID vaccine Sputnik 5 sabagi aroiba stage ta leire. Masigidamak India gi farm manga khangalakre. Chaurakna 2 million chatret muk sagadori. Amadi Bangladesh ta lagliba April gi tang taramari dagi chayol amagi oina complete lockdown thamlagani. Panba yai hokiba April gi tang manga da chayol amagi oina lockdown laukthokibani. Ngasi gena di Arambai News Guwahati da Manipuri Pao sandok chaba matang installation zabaga loinana tabiriba singbo amkasu hanna.